Kemana? Dunia mangge mangje senu ay nang tamang dragaloy re. Hello ichinaw mayam ahanba magtada ichinaw mayam bu ikongno na khurumjari aduga aigi channel sida taram nokjari mayam ngasi doi akhoi khunda koi busum thoklei ne bakwa aiga koi da le du bazar begam pai songma ado khoi koi ba thoklei ne bakwa walking oina dum thoklei ne ba khoi da ga iga ado kana tawdai ba akhoi sidai sum chakhraga ne awang lambi da ne hingon jam koini bakwa hingon singdusu mayam da jenghalake adudagidi kano tawrake ba akhoi lembu maina leitrane lemum da jam haure bakwa awangmam da akhoi lemum se jam haure aduda kam haubono di khangde bakwa mamang se ga jam haubone ba ado handak su hogatle na sumeng da pau pidi bakwa ado khoi jam pame bakwa lemum se akhoi di chakta tengkora magi kano da ngalaga ne akhoi aduda dum chai bakwa jam haure jam pame bakwa adi khoi da khwai tholei ne ma thaba ka le phallaga khani chilak minari ne bakwa ado ma ta si yonga da kai de nang toi de ba boroi ne pitunu pi ma be boroi jai song ne bazar beg sima gai bo Ma ay nya anyang. tu ka chaiye ba jini ba Anyang bu chai. anga ma sa sai ro na ado khoi de ne akhoi manabi ma chatmina bagi hai ba ko de manabi do tholok ba ngari ne ba tholak ki je ba si bi je tansale ba phana ku sele ngai Ni ne ro mila thoda ki ro idra. ni ne ro milala ti e binarani do Ni ne bina ni ga tu ro. Ai bu ro ki chang ta ke. ado kano tawre lakhi je ba ko ba je kha kui re ba ngai se tansale ado ai ga daga ta charka da ba dum ina ma su haujan mi ne ba chami na usi haina ma su dum lemum da saninge foi usi haina khoi dum haina hona bane ba ko do khoi da sine mara se chausa lei ne ma su take ma su ngatang thabak le pagi ngatang ma su koi thoke haina Hal ina I nang dia. Ai na saki hai ga. ha bro nang bro jang ta biro jenge Maru da bor la ida nang la. sa jaro da dei saraswati puja loi de ngai gi bro ja ba ta bai de nang khangdra Hui walai. duni Hui walai di. Ma jo. Hui walai. lakhi de mayam अखोगी हिंगोन कोई बेसे मैम जेंहलके बको खो साइदा हिंगोन को भेजे जेंहलके दुगा अवांगलोम दसु हिंगोन कोई बेदा सुम जेंहलके बको मनिंग उलु दो अखोई रोंगे अखोई सिगा कोइना बसे मैम जेंहलके बको दुगा जेंगोने सिगा हिंगोन कोइना दी मैम से सिगा सु हिंगोन का कोई सिगा कोली हवाई आलू थारे बिना नि से लाखिद्री हिंगोन ngtani se mayam akhoi lau rama mafam ne ba ko do lau khaw gi ba loi ba ga hingon koi ne ba koli hawai alu an thai ta tam number ni khallage ai hingon koi myam si jong mayam lai bak ta tam number ai gi nu sira ba khungang chikna panja ba khungang ne se khoi le dai ning khai na sigai jum chi su som da chakhare somna kan ji kana lei dai porak lei ba ko do ning khai na khoi lei ba jana dre aduna khoi gi nuksire ba khungang se nong ma khoi myam kai na radra ina khanjale di kai na ba tara di amana amada ina gidro bane nuksi yamna khungang se khoi gi imanabi iche madi imanabi se chali mo mayai gi sina khoi gi chanam laka gi heroine chanam laka gi heroine ora kaduri bi kai ai song natra lemum ni mo wang tau zera
ꯅꯪ ꯂꯦꯝ ꯍꯦꯕ ꯀꯩ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯅꯪꯒꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯤꯡꯗꯕ ꯅꯊꯣꯟꯗ ꯑꯩꯅ ꯑꯩ ꯏꯆꯦꯁꯤꯡꯒ Huwag na dyan na choke. ꯍꯣꯏꯅꯦ ꯖꯦꯅ ꯁꯣꯛꯄꯗꯗꯤ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯗꯦ ꯃꯤꯅ ꯁꯣꯛꯄꯗꯅꯤ ꯐꯔꯛ ꯇꯥꯏꯁꯦ ꯃꯦꯅꯦ ꯄꯤꯔꯒꯦ ꯏꯁꯩ ꯑꯃ ꯂꯩꯗ꯭ꯔꯅꯦ ꯀꯃꯥꯏꯅ ꯗꯨꯅꯤꯌꯥ ꯃꯥꯡꯒꯦ ꯃꯥꯡꯒꯦ ꯃꯥꯡꯖꯁꯅꯨ ꯑꯩ ꯅꯪꯇ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯣ ꯍꯣ 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 ꯑꯩ ꯁꯤꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯨ ꯏꯁꯩ Alam sang na ba niya? Dunia ma. ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯔꯥꯛꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯁꯤ ꯌꯦꯡꯉꯨꯅꯦ ꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯈꯥꯏꯅꯦꯕ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯂꯒꯅꯦꯕ ꯑꯩꯈꯣꯏꯅ ꯂꯦꯃꯨꯝ ꯐꯣꯏꯔꯛꯀꯗꯣꯏꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯟꯁꯦꯠ ꯑꯣꯏꯔꯝꯗꯥꯏꯒꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯐꯖꯩꯀꯣ ꯌꯥꯝꯅ ꯈꯨꯐꯖ ꯑꯃ ꯈꯨꯐꯖ ꯑꯃ ꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯥꯛ ꯇꯨꯔꯦꯟꯅꯦꯕꯀꯣ ꯕꯣꯔꯥꯛ ꯁꯣꯔꯤ ꯇꯨꯔꯦꯟ ꯅꯠꯇꯦ ꯕꯣꯔꯥꯛꯅꯦꯕꯀꯣ ꯑꯁꯤꯒꯤ ꯑꯦꯟꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕ ꯑꯁꯤ ꯑꯥꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯦ ꯆꯨꯝꯗ꯭ꯔꯤꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯐꯥꯎꯔꯝꯃꯤꯅꯦꯕꯀோ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯒ ꯇꯠꯈ꯭ꯔꯦꯕ ꯑꯦꯟꯗꯤꯁꯦ ꯄꯨꯔꯥ ꯅꯤꯡꯈꯥꯏꯈ꯭ꯔꯦꯕ ꯁ꯭ꯋꯥꯏꯁꯤꯒꯤ ꯅꯤꯡꯈꯥꯏꯅ ꯑꯩꯈꯣꯏꯔꯣꯝꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯣꯝꯗ ꯍꯧꯖꯤꯛ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯝꯊꯔꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯇꯧꯔꯒ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯄꯥꯛꯇꯣꯏꯁꯦ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯣꯏꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯝꯕꯤꯁꯦ ꯈꯔ ꯁꯨꯝ ꯀꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯁꯤ ꯂꯝꯕꯤꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯍꯤꯡꯒꯣꯜ ꯁꯤꯒ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯍꯧꯔꯦ ꯇꯨ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯉꯛꯇꯅꯦ ꯑꯁ ꯁꯟꯁꯦꯠꯀꯤ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩꯕꯣ ꯈꯨꯐꯖ ꯑꯃ ꯃꯌꯥꯝ ꯍꯤꯡꯒꯣꯜꯁꯦ ꯌꯦꯡꯉꯣ ꯍꯤꯡꯒꯣꯜ ꯈꯨꯆꯥꯎꯁꯦ ꯑꯁ ꯈꯨꯐꯖ ꯑꯃꯅꯤꯕꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤꯅ ꯀꯋꯥꯏꯗꯅꯣ ꯀꯨꯝꯃꯒ ꯐꯪꯗꯣꯏꯁꯤꯕꯨ ꯍꯤꯡꯒꯣꯜꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯈꯨꯆꯥꯎꯁꯦ ꯁꯣꯝꯗꯅ ꯂꯧꯕꯨꯛ ꯁꯣꯝ ꯕꯣꯔꯥꯛ ꯃꯄꯥꯟꯁꯤꯗꯅ ꯍꯤꯡꯒꯣꯜ ꯑꯁ ꯈꯨꯐꯖ ꯑꯃꯅꯤ ꯈꯨꯐꯖ ꯑꯃꯅꯤ ꯑꯩ ꯀꯨꯏꯔꯦꯕ ꯂꯥꯛꯇꯕ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯥꯏꯀꯩ ꯁꯣꯝ ꯃꯥꯏꯀꯩꯁꯦ ꯀꯨꯏꯔꯦꯕꯀꯣ ꯂꯥꯛꯇꯕ ꯌꯥꯝ ꯂꯦꯝꯅ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯑꯔꯦꯝꯕꯅꯦ ꯑꯩꯈꯣꯏꯒ ꯑꯔꯦꯝꯕ ꯃꯤꯒ ꯂꯩꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝ ꯂꯦꯝꯅ ꯃꯥ ꯕꯦꯝꯃ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯣ ꯑꯣ ꯌꯥꯝ ꯂꯦꯝꯅ ꯃꯑꯣꯡ ꯂꯦꯝꯗꯕ ꯃꯑꯣꯡ ꯂꯦꯝꯅ ꯃꯑꯣꯡ ꯃꯥ ꯈꯤꯇꯪ ꯉꯥꯟꯅ ꯂꯩꯔꯣ ꯂꯦꯝꯗꯕ ꯃꯑꯣꯡ ꯉꯥꯏꯗꯨꯔꯥ ꯂꯦꯝꯅ ꯁꯛꯀꯗꯣꯏꯁꯦ ꯕꯦꯝꯃ ꯏꯁ ꯀꯗꯥꯏꯅꯣ ꯇꯥꯃꯣ ꯌꯨꯝ ꯂꯩꯍꯧꯕ꯭ꯔꯥ Kaya mana ba tawag na? ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯣ ꯑꯌꯥꯕ ꯅꯤꯄꯥꯅꯤ ꯑꯐꯥꯎ ꯁꯥꯟꯅ ꯑꯝꯇ ꯆꯠꯂꯨ ꯌꯦꯡꯒꯦꯅꯦ ꯑꯐꯥꯎ ꯁꯥꯟꯅ ꯑꯝꯇ ꯆꯠꯂꯨ ꯌꯦꯡꯒꯦꯁꯦ ꯑꯐꯥꯎ ꯁꯥꯟꯅꯁꯦ ꯄꯥꯏꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯐꯥꯎ ꯁꯥꯟꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯨꯛꯈꯥꯏꯔꯒ ꯃꯨꯛꯈꯥꯏꯔꯒ ꯆꯠꯄꯗꯣ ꯃꯨꯛꯈꯥꯏꯔꯒ ꯆꯠꯂꯨ ꯌꯦꯡꯒꯦꯁꯦ ꯃꯨꯛꯈꯥꯏꯔꯒ ꯆꯠꯂꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ ꯑꯐꯥꯎ ꯁꯥꯟꯅ ꯆꯠꯂꯤ ꯌꯦꯡꯉꯨ ꯅꯈꯣꯏꯅꯦ ꯑꯩ ꯃꯃꯥꯡꯗ ꯆꯠꯀꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯞꯄꯛꯀꯦꯁꯦ ꯁꯦ ꯃꯨꯛꯈꯥꯏꯔꯒ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯈꯥ ꯂꯥꯛꯑꯣ ꯑꯖय ꯗꯨꯀꯥꯟ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯑꯖय ꯗꯨꯀꯥꯟ ꯑꯖय ꯗꯦꯕꯒꯟ ꯁꯥꯔꯦ ꯍꯧꯖꯤꯛ ꯃꯉꯥ ꯆꯠꯄꯗ ꯁꯤꯔꯦꯗ ꯅꯣꯡꯕꯗ ꯀꯥꯏꯗꯅꯣ ꯂꯦꯝꯕꯨ ꯃꯥꯏꯗꯣ ꯁꯨ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯤ ꯈ꯭ꯋꯥꯡ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯂꯩꯃꯨ ꯐꯣꯏꯕ ꯂꯥꯛꯏꯁꯦ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤ ꯄꯥꯛꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯁꯨꯝ ꯌꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ Kaidano? Kaida kumdoino? ꯑꯩꯈꯣꯏꯁꯦ ꯇꯨꯁꯦ ꯑꯁꯤꯒ ꯑꯩꯅ ꯍꯥꯀꯨꯝ ꯇꯧꯕꯗꯨꯗꯤ ꯁꯤꯒꯩꯁꯦ ꯀꯨꯝꯃꯒꯅꯦ ꯌꯥꯝ ꯄꯩꯕꯅꯤ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯁꯤꯒ ꯆꯠꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯃꯨ ꯐꯣꯏꯐꯝ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯂꯦꯃꯨꯝꯗꯣ ꯍꯧꯕꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯐꯣꯏꯕ ꯀꯌꯥꯝ ꯌꯥꯝꯅ ꯂꯦꯃꯨꯝꯗꯣ ꯍꯧꯕꯅꯣ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯂꯝꯕꯤ ꯀꯨꯝꯐꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯑꯦ ꯃꯈꯥꯗ ꯕꯣꯔꯥ ꯂꯣꯝꯗꯅꯦꯕꯀꯣ ꯀꯨꯝꯃꯩꯁꯦ ꯍꯧꯖꯤꯛ ꯀꯨꯝꯃꯒ ꯂꯩꯈꯣꯝ ꯉꯥꯛꯇ ꯀꯨꯝꯃꯒ ꯍꯧꯖꯤꯛ ꯂꯦꯃꯨꯝꯗꯣ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦꯕ ꯐꯣꯏꯔꯛꯑꯒꯦꯕꯀꯣ ꯂꯦꯃꯨꯝꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯂꯦꯃꯨꯝ ꯐꯣꯏꯐꯝ ꯌꯧꯔꯛꯑꯦ ꯁꯤ ꯂꯦꯃꯨꯝ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯂꯦꯝꯕꯨ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯋꯤꯅꯦꯕ ꯀꯣꯜꯂꯤ ꯍꯋꯥꯏ ꯃꯔꯛꯇ ꯍꯧꯔꯛꯏꯅꯦꯕ ꯂꯦꯝꯕꯨꯝꯁꯦ ꯑꯗꯨꯝ ꯂꯦꯝꯕꯨ ꯉꯥꯛꯇꯅꯤ ꯅꯥꯄꯤ ꯃꯀꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤ ꯂꯦꯝꯕꯨ ꯉꯥꯛꯇꯅꯤ ꯁꯦ
ꯑꯁ ꯈꯨꯐꯖ ꯑꯃ ꯈꯨꯐꯖ ꯑꯃ ꯇꯨ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯐꯣꯏꯅꯔꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯣꯏꯔꯒꯦ ꯑꯩ ꯃꯣꯕꯥꯏꯜꯁꯤꯒ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯣꯏꯊꯔꯒꯦ ꯑꯩꯁꯨ ꯃꯌꯥꯝ ꯌꯦꯃꯨꯝ ꯐꯣꯏꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯅꯦ ꯀꯔꯤ ꯈꯨꯍꯧꯁꯤꯕꯣ ꯃꯌꯥꯝꯅ ꯃꯨꯛ ꯐꯣꯏꯔꯦ ꯃꯌꯥꯝ ꯂꯦꯝꯕꯨꯝ ꯑꯁꯤꯒꯤ ꯃꯍꯤꯁꯦ ꯁꯨꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁ ꯂꯩꯕ ꯀꯩꯅꯣꯗ ꯃꯤꯗ ꯃꯍꯤꯁꯦ ꯊꯥꯗꯔ ꯌꯥꯝ ꯐꯩ ꯍꯥꯏꯅꯩꯌꯦꯕ ꯑꯩ ꯅꯨꯄꯤꯁꯤ ꯁꯥꯏꯅꯁ ꯅꯥꯏ ꯍꯣꯔꯦꯟꯗꯤ ꯁꯨꯔ ꯅꯝꯊꯤ ꯇꯥꯅ ꯍꯩꯖꯔꯒꯦ ꯃꯅꯥꯇꯣꯟꯁꯤꯗ ꯃꯌꯥꯝ ꯂꯦꯝꯕꯨ ꯃꯌꯥꯝ ꯐꯣꯏꯔꯦꯗꯨ ꯌꯥꯝꯗ꯭ꯔꯥ ꯈꯨꯌꯥꯝ ꯑꯃꯅꯤ ꯑꯇꯩꯁꯤ ꯁꯤꯒꯨꯝꯕ ꯑꯃꯈꯛ ꯐꯣꯏꯔꯛꯈꯤꯒꯦ ꯁꯤꯁꯤꯒ ꯊꯅꯝꯃꯒꯦꯕꯀꯣ ꯑꯃꯨꯛ ꯐꯣꯏꯔꯛꯇꯣꯏꯅꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀ ꯁꯨꯞ ꯌꯥꯝꯅ ꯍꯦꯛꯂꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯒꯤꯅ ꯍꯦꯜꯂꯛꯄꯁꯦ ꯁꯨꯛ ꯌꯥꯝꯃꯦꯕꯀꯣ ꯌꯥꯝꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯕꯦꯒ ꯑꯃ ꯊꯜꯂꯦ ꯌꯥꯝꯃꯦꯀꯣ ꯃꯣꯏ ꯍꯦꯛꯏ ꯌꯦꯡꯉꯨꯗꯨ ꯂꯣꯏꯗ꯭ꯔꯤ ꯃꯣꯏ ꯍꯦꯛꯄ ꯑꯩꯒꯤꯗꯤ ꯈꯥꯛ ꯌꯥꯝꯃꯦ ꯈꯣꯏꯗꯥ ꯈꯣꯏꯕꯥꯅꯤꯅ ꯍꯦꯛꯄꯅꯤꯅꯅꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯍꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯦꯝꯕꯨꯝ ꯐꯣꯏꯔꯦ ꯏꯆꯦ ꯔꯟꯖꯥ ꯅꯪꯒꯤ ꯂꯦꯝꯕꯨꯝꯁꯦ ꯈꯜꯂꯣ ꯀꯌꯥꯝ ꯌꯥꯝꯃꯤ ꯃꯥꯒꯤꯁꯨ ꯈꯛ ꯐꯣꯏꯔꯦ ꯏꯆꯦ ꯕꯤꯅꯥ ꯅꯪꯒꯤꯁꯦ ꯈꯜꯂꯣ ꯀꯩꯅꯣ ꯅꯪꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯀꯃꯥꯏ ꯊꯥꯕ ꯈꯣꯠꯄ ꯀꯌꯥꯝ ꯌꯥꯝꯅ ꯍꯤꯡꯒꯣꯜ ꯀꯣꯏꯅꯕ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯅꯦꯕꯀꯣ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯌꯦꯡꯍꯟꯅꯤꯡꯗꯅꯀꯣ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗ ꯁꯅꯥꯀꯟꯗꯗꯤ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯤ ꯂꯝꯕꯤ ꯈꯨꯆꯥꯎꯁꯦ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯃꯣꯏ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯎ ꯂꯤꯂꯥꯅꯦ ꯂꯤꯂꯥꯗꯣ ꯁꯣꯅꯥꯀꯟ ꯃꯥꯏꯀꯩ ꯌꯥꯝ ꯇꯧꯔꯦꯅꯦ ꯂꯤꯂꯥꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯊꯥꯅ 10,000 ꯄꯤꯌꯨ ꯍꯥꯏ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯂꯤꯂꯥꯁꯨ ꯂꯩꯇꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯈꯨꯟꯅꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯄꯥꯟꯕ ꯈꯨꯟꯅꯤ ꯏꯁꯩꯒꯤꯗ ꯇꯧꯏ ꯅꯪ ꯐꯗꯤꯒꯣꯝ ꯆꯥꯎꯔꯕꯣ ꯆꯔꯥ ꯄꯤꯖꯔꯣꯅ ꯐꯗꯤꯒꯣꯝꯁꯨ ꯅꯤꯅꯔꯤ ꯃꯤꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯧꯅꯔꯤꯕ ꯆꯦꯟꯈ꯭ꯔꯦ ꯇꯞꯅ ꯆꯠꯂꯝꯕꯅꯤ ꯃꯥ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯅꯪ ꯂꯥꯛꯇꯣꯏꯔꯣ ꯅꯪꯒꯤ ꯂꯦꯝꯕꯨꯝ ꯀꯌꯥꯝ ꯌꯥꯝꯅ ꯐꯣꯏꯔꯛꯑꯒꯦꯗ ꯅꯨꯡꯗ ꯍꯦꯟꯅ ꯂꯨꯝꯃꯤ ꯇꯨꯁꯜꯂꯤꯅ ꯂꯨꯃꯟꯈꯤꯗꯅ ꯌꯦꯡꯉꯦ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯦꯛꯇ ꯍꯥꯡꯗꯣꯔꯛꯎꯅꯦ ꯗꯨꯛ ꯌꯥꯝ ꯍꯦꯜꯂꯛꯄ꯭ꯔꯥ ꯅꯪꯀꯣ ꯂꯦꯝꯕꯨꯝꯅ ꯃꯌꯥꯝ ꯁꯤꯈꯛ ꯍꯦꯛꯂꯛꯄꯗꯅꯤ ꯃꯥꯅ ꯆꯠꯄꯒ ꯉꯝꯗ꯭ꯔꯤꯁꯦ ꯍꯣꯏ ꯊꯥꯡꯒꯠꯂꯛꯇꯣꯏ ꯂꯦꯝꯕꯨꯝ ꯊꯥꯡꯒꯠꯇꯣꯔꯤ ꯍꯧꯖꯤꯛ ꯑꯣꯏꯃꯥ ꯊꯥꯔꯣꯏ ꯎꯆꯦꯛ ꯂꯩꯔꯤ ꯂꯦꯝꯕꯨꯝ ꯊꯥꯡꯒꯠꯄꯗ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡꯉꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗ ꯃꯥꯒꯤ ꯍꯤꯡꯒꯣꯜꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝꯗꯦꯕ ꯈꯨꯐꯖ ꯑꯃꯅꯤꯅꯦ ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯍꯤꯡꯒꯣꯜꯗꯣ ꯁꯤꯅꯦꯕꯀꯣ ꯃꯥꯏ ꯀꯣꯕꯤ ꯑꯣꯜ ꯀꯣꯕꯤ ꯈꯔ ꯊꯥꯖꯔꯦ ꯑꯗꯨꯒ ꯇꯃꯥꯇꯔꯒꯁꯨ ꯁꯤꯒ ꯊꯥꯔꯦ
ꯑꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯤ ꯆꯠꯄꯤ ꯃꯥꯒꯤ ꯐꯗꯤꯒꯣꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯐꯗꯤꯒꯣꯝꯁꯦ ꯌꯦꯡꯉꯨ ꯁꯥꯏꯁꯤꯗꯤ ꯍꯣꯠꯅꯩꯁꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯉꯝꯗꯦ ꯑꯗꯨꯅ ꯁꯦ ꯃꯥ ꯐꯗꯤꯒꯣꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦꯕꯀꯣ ꯃꯅꯥꯁꯦ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦꯕꯀꯣ ꯃꯌꯥꯝ ꯑꯣꯝꯁꯟꯅꯅꯦ ꯁꯤꯁꯨ ꯌꯥꯎꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤꯑꯕꯀꯣ ꯑꯩꯗꯤ ꯐꯣꯏꯔꯣꯏꯗ ꯃꯌꯥꯝ ꯑꯩꯒꯤ ꯂꯩ ꯐꯖꯕꯅ ꯑꯩꯈꯣꯏꯗꯤ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏ ꯂꯩ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯌꯦ ꯑꯩ ꯃꯣꯏ ꯌꯥꯎꯔꯣ ꯌꯥꯏ ꯐꯔꯦ ꯑꯩ ꯌꯥꯎꯔꯣ ꯃꯣꯏ ꯌꯥꯎꯔꯣ ꯌꯥꯏ ꯐꯔꯦ ꯑꯍꯥ ꯑꯩꯒꯤ ꯂꯩ ꯑꯩꯒꯤ ꯃꯄꯥꯒ ꯑꯃ ꯂꯩ ꯑꯩ ꯄꯨꯔꯣꯏ ꯅꯪꯁꯨ ꯐꯖꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯐꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯦ ꯑꯗꯣ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯀꯃꯦꯟꯁꯨ ꯅꯨꯡꯁꯤꯕ ꯐꯖꯕ ꯀꯃꯦꯟꯁ ꯃꯌꯥꯝ ꯊꯥꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯇꯩꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯍꯟꯖꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯃꯇꯦꯛ ꯑꯃ ꯑꯩꯅ ꯁꯨꯝ ꯎꯠꯅꯤꯡꯕꯒꯤ ꯎꯠꯂꯛꯄꯅꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯁꯇ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯈꯨꯟ ꯑꯝꯇꯪ ꯎꯠꯂꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯣ ꯈꯨꯟꯁꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯀꯣꯛꯇꯩꯅ ꯃꯇꯣꯟꯐꯥꯎ ꯑꯗꯨꯃꯥꯏꯅ ꯎꯠꯄꯗꯨꯗꯤ ꯉꯝꯗ꯭ꯔꯦꯕ ꯑꯩꯅꯁꯨ ꯉꯁꯤ ꯊꯣꯛꯂꯛꯄꯗꯨꯗ ꯃꯇꯦꯛ ꯑꯃꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯎꯠꯂꯛꯄꯅꯦꯕꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯗꯥꯒꯩꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ